everyone, welcome back to my channel Gitanjali Story Time in Manipuri. Ngasigi wari se Philippines da toukhiba ne 2019 da aduga sigi thogdok se yamna kayamu yam nungai tage haibase yam thina kayamu yamna brutal oige haibasida Philippines da 2019 magi huziki thoiba thogdok sigi maraksida search tawbaga government na ban tawdoine aduga hekta khoigi huziki incidents na Philippines ki countries ma and world haitarene all over the world ko loina ma kari dare mihun mi paiba phonghan kiba amasung nam aki batuzung ba phaukiba adugumba wari ani aina ngasi puzaraise thaudoga sida thoiba nupi sina Christine Lee Silawan kawi ma se sahi tratrok suba nupi macha mani Christine se March ki 26 2002 da mana Lodras Silawan kaubi sahi nipu atre suba nupi magi monda pokchabani adoga Christine gi machi amalai Roslyn Silawan haina sahi trampan sumama adoga Christine sina mana second born ne hadi an mana nupi madani nupi de yai mani adoga mai makhada manau nupamga kan maupoamga manau nupi magalai madina sahi 13 amana sahi 16 aduga Lodras se koi single mother ne magi husband ga chahi hadi tara mathai mamangda divorce ho kibdagi mama sina loina custody lauraga moi angang se pulap moi family moi manga se dum leminabani aduga family se ho yam kanna yamna nungai gai phaba imung de horok nate yamna leijada Lodras na khara talu bukol buduna tawraga lay adu waragasu haidi moi ziki Christian gi family se yamna nungsinana yamna nungai na leiba alaiba khara duna nungai na badum hona jaba penthok saba adumai tawi duga Lodras na su moi singsda mananga mingai haidi hekta luxury piba ngamdragasu leiba khara duna adum nungai na leina ba haina ma su dum sinjai aduga Christian gi machi sina machi trampan supa lozinin se masina moi dogi manakta muni leiba village dogi manakta oja ama private school lamda oja ora lei adu Christian na poiba mapham sina lapu haina hai maduga Cebu haina Philippines gi mapham amadane moi gi se khara yam laira ba adugumba village gumba ma oira male Lodras na mai macha sing lodi mag nungsi ko atopasu nungsi ra kasu maga Christian ga sina hen bonding je hen special oina yam strong oiraga lei mama ga macha nupi gi kano gi ta hadi like riba relations je sina tabida they were more than like friends adi dinner aga yamna free and frank kori loin sadopa mama da apamba kari kra ga di si nungai de du kumba oi sana dana mama na su du oina yamna close oiraga lei eduga Christian si ju khara ikai thigan ba yam ing tappa haidare ne yamna koi gi ikai thigan ba mi ga su yam kana droda tauba haitaba koi introvert ko oiraga lei adura ga su ma se she is very good aduga yam tikna kind oiba amasung happy child ni ma se mana introvert obrina my friend mayam laitra su mana lairiba friend circles gi manung sida yam thina joyous oina yamna harauta yamna adum laini aduga masi teenager ni ko maje sai tratrok teenager high se yam thina reveal to matam rebellious oiba matam ne adubu Christian sida adu maina mata tawdeba mama na sima thaba mataw haibada hoi mama hana yaba adagi mama nang aingwanda kai sa toino do hairamu kholamu adu haibase loina mak haidi yam inba yamna obedient oiba haitare ni over hena angang je hena mama sina haiba hena inba hena maramo pangang oi mai gi chahi sing atopa sing jiga mas manade mayam dagi masina hena maramo eba aduga moigi magi sigi chahi mamana ba mai lenga sing loina mak smartphone loina painara bane 2019 haise adudana mai wakanda demand tawdra khokadra kaina ga Lodras na khanjai adubu Christian sina demand ga su taw dabida masu mai gi mayum do financially haina why ko week oi paisa yam paisa bana chade haina khangbani na phone smartphone amana mai gi mawwane mai gi manau nupi ne moi humje share tawraga kamana complaints amata tawidoni adu mama na di khange Lodras na di khange haidi masu masagi personal phone ama pam hena aduduna mana adu khangbani na magi birthday lakpasida kanogi March ki tang kuntarok 2019 sida majana 17 years old kano tawdeba sahi 3 sudoiba aduna sahi 3 surakpa ki sida mana phone paisa se tungjan laga thamme phone je leiraga surprise tawge hena
Christine se class 9 da kai ma je sahi tra to oiraga su ma class 9 da karaga laibne haduduga magi boyfriend ma lei John kawe John se maming aseng manate sida kari gumba example koi ki ming pining da bakho ta bagala ga di nupa dana koi America dana John do hana kawe aduga nupi dana Jane do hana kawe adu maina Philippines da su ziki nupa se minor oiba nina aduga incident sida chin hi chena bagi mai maming se moina reveal tawde John hairaga dum khange adu magi hisiki magi boyfriend se chahi ama mu hele mawai ni se koina ba aduga mama na bising na su khange mama na su khange ade loina ba ade mai mama da loina wari loina thokani na and she was happy with her life my family my boyfriend my friends circle sigi maraksida aduma se harauraga dum leijare Christian sina machi ga mama ga na mayum da laitaba matamda hadi thabak ma chakhiba matam sida mana pura khoi yum jima mana pudoini magi mapwa degi mai manau nupa degi mai gi manau nupi sing si phajana yengjandana yumgi awara pa sing sida yengjandana thabak yam phaban nupi macha ne ai tare mase aduga masi ka kano tawe paisa se moi imung da masu kamaina contribute tawni khotni aduga moi ka flight attendant oiningi khotni mai gi dream ne flight attendant oibase air hostess oibase aduda air hostess oibase class 12 pass of the ade aduda na mana hai se class 12 he pass tawga mas maina flight attendant gi tawrani yauni khotni da paisa mayam talaga aina moi gi haidi mayum da help tawningi aduga world zu haidi travel tawba haidi phangin air hostess oidi plane du da adum pairaga lamsu yeng phangani khotni ka haraga mazna every time magi machimanau singsi ga dum share tawi ko saina I chatningi khotningi air hostess oiningi paisa dum ngai phangba khotpa du na dum magi aim haida dagi mase K-pop so yam pame Korean gi pops kano sing do K-pop adagi di anime dugumba pamaga mai mama na bi sing duga moi se thaina wari yam tawda dui matang daga ngaujaba kaina ga leijaba crush kan get no tawna ba dugumba se amna ma se tawe aduga she was also very devoted Catholic anupi hadi yamna religious hoiba Catholic ki angang nupi macha ma oi magi church manaki mana aduda church malai moi mai manak da khara chalaga adui mafam sida masi adum kano tawdoine chattoine church ki mateng tawba khotpa aduga mas collector oina su moi adugi fund gi kai gi collector oina su thabak tawe aduga magi aduki matik responsible oibase nung gi majina leptana chattoine church se at least ngak tang oiraga su ma chalaga church ki masida mateng pangu ge hana mana school ka ba matam da oiraga na school de hala ani mayum na hak potharaga nungdang wairam gi pung mari ga tarakpa sai sida mama da hairamani aduga mana church laaga church mi sing daka ta ba khotpa du sengba kai mayam da mana loina mag mateng tawduine aduga numai jing su same adaina routine je di pung mari size da ma chatlani chatlaga mai adugi collection kai gi mi gi awana kai moi complain adi lai khoram balak pa confession ko balak pa khopal sing da mana duni na mateng tawraga aduda church lai ba mi sing sina su yamna nungsi ba ngang hai tare ma jina perfect haidi child haido mayam na invite over haidi smai macha nupi si dongna na tawjong ni ka haibagi praman panthai ga tawba se dumai dugumba oi Christian je haidi adoki matek ma se just my routine haibo school chalani mayum halani mayum dagi church chalani church dagi halani adagi mama sida su adum haidune mana no mata mama khangdana ai sida thabak chakani haibe su haideba mana thabak lairaga su mana kai jaga doiraga su mana kai gumba thengak to boiraga su mama sida ma ai sida chakani mama ai church thabak loiraga ai si chaluni kholoni imane begi birthday du koi bakhotpa or ai asmain thengakani kholakani ai thengadi ai haina pick up lock pa khopa baina tawraga yamna mama ga close oiraga mama na begi dongna leminaraga yamna sumar mokpa ngang nupi machalo Christian neba March ki tang tara 2019 se Sunday ni aduna man dum tawba routine ge dumaina hagutana mamam gi mayum gi thabang ingang khara yauromdana khotana tawre duga pung mai tarakpasida loisalaga mana mamada ai smaina church chalurage kholurage en hai and mano church to walking distance lai just like 10 minutes gumagi chalaga dum laibane ada mama duna o dun nang matam chana halu ko kholu ko na mama se thabak kan yum gi thabak ingang loisala laiba ada mana hoi ai laktoini khotoini adu kai gum mama segi chato bole ga di mama ai pung tare ma si pung tare chap chana he mayum halai ko mari da chakrani tare ta he khale da kai gum mai thabak lai ga di ma dum hairam ni adu nu mi da hoi ai matam chana pung tare ta yum da halakani kholongani hairmaga mama se konjalame mama sina ai di masam du haipe kanan biraga ma se chakre dagi di
ꯉꯁꯥꯏꯒꯤ ꯂꯣꯗ꯭ꯔꯦꯁꯇꯨꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯊꯕꯛꯇ ꯑꯗꯨꯝ ꯆꯤꯜꯂꯒ ꯂꯩꯈꯔꯦ ꯑꯗꯨꯒ ꯃꯥꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄ ꯈꯣꯠꯂꯛꯄ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯄꯨꯡꯁꯤꯗ ꯌꯦꯡꯉꯨꯕꯁꯤꯗ ꯄꯨꯡ 7 ꯇꯥꯒꯦ ꯇꯧ ꯂꯩꯔꯝꯃꯦ ꯑꯗꯩ ꯃꯥꯅ ꯂꯥꯛꯑꯅꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯁꯨ ꯍꯜꯂꯛꯑꯅꯤ ꯈꯣꯠꯂꯅꯤ ꯑꯉꯥꯡꯁꯤꯡꯁꯨ ꯃꯣꯏꯒꯤ ꯗꯤꯅꯔꯒꯤ ꯇꯥꯏꯃꯤꯡ ꯌꯧꯗꯣꯔꯦ ꯈꯣꯠꯇꯣꯔꯦ ꯑꯗꯨꯗꯤ ꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯒꯦꯅ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯕꯁꯤ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯥꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯛꯈꯨꯝꯗ ꯇꯧꯔꯤꯉꯩꯁꯤda ꯄꯨꯡꯁꯤ ꯌꯦꯡꯕꯁꯤꯗ ꯄꯨꯡ 7 ꯇꯥꯕꯁꯤꯗ ꯀꯩꯅꯣꯁꯤ ꯂꯥꯛꯇ꯭ꯔꯦꯅꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯁꯤꯂꯥꯋꯟꯁꯦ ꯍꯜꯂꯛꯇ꯭ꯔꯦ ada mana maybe ngatang may mangmini mga tara mo son thabo rang gani na mase kem khalude adagi pung 8 tagi dagi 3 makhai tasle Christian de laktre adagi mu nipan tasala padagi di mase kari no ni na mama se pakhat pa hore hadi kai no mana huji na hangai tawdaba out of character ama mana tawri se kai no huji phoba halakri se kai no na mase pakhat laga masa se lebam japam khangdana thonggan da mu yeng sai da mu tho mu yeng kai tawrabano na hangai ma sumaina ma thabak leraga de engon da so hairam de aduga kari gumba mama na bi na da koi ba khopa chappa wera ka su engon da hairam ni kai no mana na hangai suk kuina na won suk tawdaba ma tawri sen duga mama ni na taw iti pakhat mandana magi mind je phat tablom do ine hekta khan ba horeba moi hizina moina kano sina Christian ga moi lairiba moi kano se kaw se haidi moi village se khara laira ba crime zu khara wang ba adugumba mafam moi male aduga moi adagi area manak asai sida kidnapping adagi drug dealing adagi huran chinthi tawba ko se yam toina tawi aduga mana paw ma su ta ki haidi moina lairiba areas dagi lab tana nupa ma lay nupa se kidnapping da yawruba anaga kano koi huran chinthi su yam tawba drug dealing zu tawba aduga moi Philippines da nong pano khulai nong mai gumba thamba se yada ba male aduna madi huziki do conceal weapon hadi nong mai gumba leiba khole na tabsda masi mathanda pakhat ba hore ni hadi machanu pido lai sabi masa do hoji phoba halakri se kai gino khole na de masi ngai ngam da da pung ni pani helak kusida mas mai sai gi church da chatlaga yenguge maybe church daga su kana khangno thabak chindana ga su amuk leram madi na masa la kan sida church yo da thong no leram me kana ambu leram de church leram da de mas muk su ai laure ba ko lodra sai di kai no church su leite yum da su halakte na masina mai sai gi kano do moi entry gi exit gi log book to hangtu ga gi masida Christian se sai gi nung dang waram moi gi pung 6 tagi exit tawreba ti thokhreba church tagi ani mana do yeng masida mana khali khari no mana pung 6 ta thokhrga di hausi phoba ni pan helaji bok to yum halak si kai gino na masa tawum jaba ma khangre ni kari do ba yaw ba jano ma bo kaim da su paw hayam de ma thabak atopa lei je angon da hairam banate ana ma sa kadai no dai da mo koi na Christian kaw thiram me da gi di masima makhong jina mayum dana maybe lambi daga leram bra yeng na thola pasida saigi Christian ga thabak tawmina ba oji no da church da thabak tawmina ba na nupa macha ma thengni Ryan haina ada Ryan thengna basida mana Ryan nang Christian do ubra khopra ma do kai chakhi ge khotke taw basida Ryan jina Christian ga aigi dinga sai pung 6 tagi thokle ngasi di church sa thabak yam laitaba nina yunga nganta yum da kan halla jena khrin thomina re aduduga adugi moi gi church ge khatang chatlaga leiba kano ma lei moi gi balut na sam lei balut hai se nganu macha ondringai gi marak khagi khaga di ola aga kano hai tare ne manung da khoi gi thaina khoina ga khangde amoi huji huji tin mayam khangang budra fertilize egg hai tame khoi nganu di olaba aduga pura oina macha oina ondringai gi marak se balut se moi Philippines gi thina maming chatpa kano hai tare ne khoi maitai gi da hairaga na singju bora ka adugu maming chatpa snacks amne ada adu chaba chatle adugi store da aduga chari ngai da ai se washroom sangningdana ai de mu church hale hala aga church da washroom da chamuraga halakpadadi Christian do lairam dare madum ai di yum da hanra hoiningen hai adagi masi pakatana ba sai balut yon ba nupa dukan phang phang lai la aga mana Christian lakpar nang uhobra khopra an tawda sai balut yon nupa sina Christian do dum church ki manak ta phambani na dum lakpari ma sa khangi ana khangi ne dum ma di dum lai ne Ryan ga ma mama na ba moi ani moi mama na ba dum lakpani potpani taw sani ada ngasi la ambra khopra hangoda la ami ngasai la ami moi pung 6 ki kitang adai da la ame pung 6 ka hilak padai da la ame duga moi ani smaina balut chagivne aduduga adui matung da gidi masu dum mi atopa customer lakpani na isu phajana adu
hadi adum ma dum la padong na dum la kai dawrage sine da mana kai gumba topa change kumba ubra ma du pakhat pagi ki bagi na traga mi atop na ga hadi mongon da threaten do bagi khopagi man pra khopra hang da mana no nothing was unusual mana dum la padai na moy ani no dum la e moy ani balu dum cha khre aduga ai su khangau dre hadi ma topa customer mayam lak pan na moy da adum kan dawri ngai da aduga mama na ba masidi church sa sangune na mu sangi bani adugi matung da gi di ai khang dre na hai harapodagi sai kanosi mama si mihun je pakhat pa hore bhai di ma je ding ding chonge mana khali si macha nupi do pung taruk tagi thokraga huziki dukan dagi na mayum box minute tara traunga gi ni makhon chatpada adu da mayum yor husuk phoba yum da halaktraga di mama gi pungning hai se pakhat pada mama na khang mangam ban phau do ma soidra ma ki danger da le mani natraga khudung thibam da soya tho mani na ma pakhat mayum da bhalaga mana moi lekai gi meeting thong thilaga sumaina christian do halak tre khotre ado ma do saina church da gi pung trok te thokre hai ai to no kholo non taw da gi moi da gi lekai gi meeting ju phajana khangi christian je hai di maram mok pa yam tikna obedient oi ba mama mapa na hai ba ya ba lang phang taw da ba nupi macha adu ni ma adu hai ba da gi moi sing jina loi ta ba moi da gi moi gi kolop da gi meeting je kauraga thi ba lai thire moi adai gi manak to thire dagi church ki adai ta hangalan da na boina thi base pung tarama thoi nungdang gi thirap dagi moi si sopang phangdre ba kadai da kanana amta kanana amta sum ta udre haira ba khangdre khotre na adagi moi de village mata adai gi moi do haidi kanoni na village na yam kana kano su mi do traffic to laibna ti haidi mi me am ko sapana te nungdang zo oira bani na adana moi sa gung khangda dagi man haire sidi akoi ji thiba ya bakona thire ma phangdre dudi police ta chatlaga inform tawda ya roi haina moi ji ki mi sinduga moi adi manaki police station amada lai lodgers na ji police station ji da la akanda mana missing complaint na mas maina tawni khot kani na daw de police na ka daw ko da hangba se mana hai je ai gi over obedient oi ba isa no pido thiba khangre hena kai mana haina over obedient haidi he na maram muk ba isa no pi se thiba khangre hena mana straight tawai ba kai ro da Philippines gi moi adugi matam sa hai tare ne teenager sing je sauna raga mayum dagi moi na pam da ba ma or songning ba ma tawraga ate sauraga mayum dagi chin gi ba chelaga khar matam khara cool down tawraga aidi khara kitang pharakanda chaningai thakningai kaimbo le traga mayum da halanga kanda halakpa dugum ba siam chale adu yamna am tawwe aduduna police sina adult natraga saina teenager jim haina thi phangdre yum ne ma di mangare haibase seriously lodeba adodna mama jina straight sok da do ai gi icha nupi over obedient haitare ne he mayam dagi he na maram mukpa icha nupi de halaktre man huje khalakta ba haise ma se danger da soidna phagi amna khudong thiba thiningai oi ba khudong thiningai oi ba my condition da leram dong male ai am ki re khole do na amdang kano missing file je potaro na thibi usini ada police ahmad di sahi tra tru su ngoi hauno bi ne khotne yum da kay mane yum da kari mo khana khona bo bo like khote ma se ai ga ai ima hai mama ga macha no pi dong relation lai binati friend dong lai ni kholi ni mayam na su hangu kholo mana chu chaloi mana kari gumba chalaga zo aingon da hairam gani aingon da haidna ngasi pho ma thabak amda tawrokte ma haina adi church da collect mana church atum chapani member amani active member amni church dagi na yum dagi na church na tragana yum dagi na school lai na yum asu na khabar mama sina takman me dagi policing je upai le da na hoi phare haina haraga moisina missing report ama kanta hole mon da report file ta holaga moi police khara tawraga lai thiba ada moi da gi neighborhood ada gi church area ka ke moi se thire phana ko ne thire nongdang ni na torch la khare torch ma pai raga thira ni moi ju thibam khangre moi ju pung baro ama bok thire phangda badagi kembo ka karai da lai gra ge haibagi kano se khangre ba christian se kai chakra ge je khangda badagi police na su ti thing jam thenge hujik thibada success oi dong man re hayang hek nongan baga akoi thiba chatlage kholage nang si just pray to god haitare ne ma do adi yumda nonga laga halakpa oisuno khochuno tawdagi lodra se su upai lektre kappaga mayumda halle ma cha hindu matum da bida lai da khoiramaga chamai gi line ka mamang se phammaga mana ai icha nu pido kana khangni karai da no lambi ga lamngau na ro ba on oiram sanu na duga hayeng ayunganta yumda halakpa oisuno khochuno ma cha khoiramaga ma jan maina hindu matum da gai lele next morning march ki tang taramathoi sida ayung anta boing taru makhai tarakpa sai sida police to phone am lai
ꯍꯣꯂꯛꯑꯒ ꯅꯨꯄꯥ ꯑꯃꯁꯤꯅ ꯐꯣꯟꯁꯤꯗ ꯌꯥꯝ ꯄꯥꯈꯠꯅ ꯑꯩ ꯑꯁꯨꯃꯥꯏꯅ ꯑꯌꯨꯛ ꯉꯟꯇꯥ ꯊꯕꯛ ꯆꯠꯄꯅꯦ ꯈꯣꯠꯄꯅꯦ ꯂꯦꯕꯔꯔꯅꯦ ꯑꯩ ꯊꯕꯛ ꯆꯠꯄꯗ ꯈꯣꯠꯄꯗ ꯑꯁꯤꯒꯤꯗꯒꯤ ꯂꯥꯄꯨ ꯂꯥꯄꯨ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯁꯦꯕꯨ ꯍꯥꯏꯕ ꯑꯦꯔꯤꯌꯥꯁꯤꯗꯩꯗ ꯚꯦꯀꯦꯟ ꯂꯣꯠ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡ ꯑꯣꯏꯅ ꯅꯥꯄꯤ ꯀꯩꯀꯩ ꯍꯧꯕ ꯂꯝꯄꯥꯛ ꯑꯃ ꯂꯩ ꯁꯤ ꯂꯥꯜꯂꯒ ꯆꯠꯄꯗ ꯑꯩꯅ ꯂꯥꯞꯅ ꯀꯩꯅꯣꯝꯃ ꯌꯥꯝ ꯊꯤꯅ ꯑꯟꯌꯨꯖꯨꯋꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯥꯞꯅ ꯎꯕꯁꯤꯗ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯂꯥꯞꯇꯛꯅ ꯌꯦꯡꯕꯗ ꯀꯔꯤꯅꯣ ꯁꯤꯕꯨ ꯑꯣꯏꯅ ꯈꯜꯂꯝꯃꯦ ꯑꯗꯨꯒ ꯆꯪꯁꯤꯜꯂ ꯌꯦꯡꯉꯀꯥꯟꯗꯗꯤ ꯑꯩ ꯑꯩꯈꯣꯏꯒꯤ ꯃꯉꯥꯛꯅꯗꯧꯕ ꯑꯩꯒꯤ ꯗ꯭ꯔꯤꯁ ꯑꯃ ꯎꯔꯦ ꯈꯣꯠꯂꯦꯅ ꯄꯨꯂꯤꯁꯅ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯍꯛꯆꯥꯡ ꯑꯃ ꯇꯥꯔꯒ ꯂꯩꯔꯦ ꯃꯥꯒꯤ ꯃꯃꯥꯏ ꯑꯝꯇ ꯌꯥꯎꯔꯝꯗꯦ ꯃꯥꯒꯤ ꯃꯀꯣꯛꯀꯤ ꯁꯤꯒꯤ ꯀꯣꯛꯀꯤ ꯁꯔꯨꯁꯤꯁꯨ ꯂꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯦ ꯃꯃꯤꯠꯁꯤꯁꯨ ꯂꯣꯏꯅ ꯆꯣꯡꯊꯣꯛꯄꯗꯧꯅ ꯂꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯒ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏ ꯑꯝꯇ ꯂꯥꯛꯑꯣ ꯊꯨꯅꯅ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯤ ꯈꯨꯗꯛꯇ ꯂꯥꯛꯑꯦ ꯃꯣꯏ ꯂꯥꯛꯑꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯦ ꯌꯧꯕꯁꯤꯗ ꯃꯣꯏꯅ ꯌꯧꯔ ꯌꯦꯡꯕꯁꯤꯗ ꯄꯨꯂꯤꯁꯁꯤꯡꯁꯤꯁꯨ ꯃꯄꯨꯟꯁꯤꯗ ꯎꯗ꯭ꯔꯤꯕ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯕ꯭ꯔꯨꯇꯜ ꯑꯣꯏꯕ ꯁꯤꯟ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯄꯨꯔꯥ ꯑꯩꯈꯣꯏ ꯍꯣꯔꯔ ꯃꯨꯚꯤꯒꯤ ꯍꯣꯔꯔꯐꯧꯁꯨ ꯍꯥꯏꯔꯣꯏꯅꯦ ꯄꯨꯔꯥ ꯚꯥꯏꯂꯦꯟꯠ ꯑꯣꯏꯕ ꯃꯤ ꯍꯥꯠꯇꯨꯝ ꯍꯥꯠꯄꯒꯤ ꯁꯤꯟꯒꯤ ꯇꯥꯏꯞꯇ ꯂꯩꯔꯝꯃꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯇꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯃꯥꯏꯁꯤꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯄꯨꯔꯥ ꯀꯩꯅꯣꯝꯅ ꯃꯃꯥꯏꯁꯦ ꯊꯥꯡꯒꯨꯝꯕ ꯑꯃ ꯀꯩꯅꯣꯝꯅ ꯀꯛꯈ꯭ꯔꯒ ꯄꯨꯂꯞ ꯆꯤꯡꯊꯣꯛꯄꯗ ꯃꯁꯥꯒꯤ ꯇꯪꯈꯥꯏ ꯑꯃꯁꯨ ꯌꯥꯎꯈꯤꯗꯣꯏꯅꯦ ꯑꯗꯣ ꯁꯤꯒꯤ ꯃꯀꯣꯛꯁꯦ ꯃꯥꯒꯤ ꯂꯋꯥꯏ ꯁꯤꯒꯤ ꯁꯔꯨꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯅꯤ ꯂꯣꯏꯅ ꯎꯔꯅꯤ ꯃꯃꯤꯠꯁꯦ ꯁꯤꯗ ꯂꯣꯏꯅ ꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯡꯊꯣꯛꯈ꯭ꯔꯕꯅꯤ ꯃꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯅ ꯆꯣꯡꯊꯣꯛꯑ ꯂꯩꯔꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯃꯅꯥꯀꯣꯡꯁꯤꯁꯨ ꯌꯥꯎꯔꯝꯃꯔꯣꯏ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯇꯥꯔꯒ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯁꯤꯁꯦ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯐꯤ ꯑꯃ ꯊꯨꯡꯉꯝꯃꯔꯣꯏꯕ ꯑꯗꯨꯒ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯦ ꯍꯥꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯦꯅ ꯇꯥꯕꯗꯒꯤ ꯃꯣꯏ ꯑꯗꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯀꯦꯜꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯊꯣꯝꯖꯤꯜꯂꯛꯇꯣꯏꯅꯤ ꯀ꯭ꯔꯥꯏꯝ ꯁꯤꯟꯁꯦ ꯊꯣꯝꯖꯤꯜꯂ ꯂꯦꯞꯄꯒ ꯌꯦꯡ ꯂꯩꯔꯦ ꯑꯗ ꯃꯣꯏꯅ ꯄꯨꯂꯤꯁꯅ ꯂꯥꯛꯄꯗ ꯂꯩꯔꯝꯃꯦ ꯍꯥꯟꯅꯗꯒꯤ ꯑꯣꯜꯔꯦꯗꯤ ꯃꯣꯏꯅ ꯄꯥꯎꯒ ꯇꯥꯔꯝꯃꯤꯅ ꯑꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯐꯤ ꯌꯥꯎꯗꯕꯗꯣ ꯑꯗꯨꯒ ꯍꯥꯏꯅ ꯂꯩꯔꯝꯕ ꯎꯕꯁꯤꯗ ꯅꯨꯄꯤꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯗꯤꯒꯅꯤꯇꯤꯗꯣ ꯉꯥꯛꯅꯕꯅꯦꯅ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯥꯟꯊꯣꯛꯑꯦ ꯁꯤꯗꯒꯤ ꯀ꯭ꯔꯥꯏꯝ ꯁꯤꯟꯁꯦ ꯆꯪꯉꯛꯀꯅꯣ ꯈꯣꯠꯂꯛꯀꯅꯣꯅ ꯂꯣꯏ ꯇꯥꯟꯊꯣꯛꯑꯒ ꯃꯣꯏꯁꯨ ꯀꯩꯅꯣ ꯂꯩꯇꯅ ꯃꯣꯏ ꯑꯗꯥꯏꯒꯤ ꯑꯅꯛꯄ ꯑꯃꯗꯒꯤ ꯐꯤ ꯑꯉꯧꯕ ꯑꯃ ꯂꯧꯔꯦ ꯐꯤ ꯑꯉꯧꯕ ꯈꯨꯝꯖꯤꯟꯕꯤꯔꯒ ꯈꯕꯔ ꯃꯆꯦꯠ ꯃꯔꯥꯡ ꯑꯗꯥꯏꯗ ꯇꯥ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒꯤ ꯈꯕꯔꯁꯤꯡꯗꯣ ꯂꯧꯁꯜꯂꯒ ꯅꯨꯄꯤ ꯃꯆꯥꯁꯨ ꯀꯨꯞꯁꯟꯕꯤꯔꯒ ꯊꯝꯃꯦ ꯑꯗ ꯃꯣꯏꯁꯨ ꯀꯅꯥꯅꯣ ꯈꯪꯗꯦꯕ ꯑꯍꯥꯟꯕꯗ ꯁꯥꯏꯅ ꯃꯁꯛꯇꯣ ꯀꯅꯥꯅꯣ ꯁꯨꯈꯪ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯍꯣꯏ ꯄ꯭ꯔꯤꯚꯤꯌꯁ ꯅꯥꯏꯠꯄꯨꯗꯤ ꯃꯌꯥꯝꯁꯤꯅ ꯃꯑꯣꯡ ꯁꯣꯟꯅꯕ ꯑꯗꯨꯝ ꯇꯥꯟꯅꯔꯛꯑꯦ ꯁꯨꯃꯥꯏꯅ ꯂꯣꯗꯔꯁꯀꯤ ꯃꯆꯥꯅꯨꯄꯤ ꯈ꯭ꯔꯤꯁꯇꯤꯟꯗꯨꯁꯨ ꯃꯥꯡꯉꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔ ꯁꯥꯜꯂꯅ ꯑꯗꯨ ꯑꯣꯏꯗꯣꯏꯗꯣ ꯃꯃꯥꯏꯗꯣ ꯑꯃꯨꯛꯇ ꯌꯥꯎꯔꯝꯗ꯭ꯔꯕꯅꯤ나 ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯃꯣꯏꯁꯨ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯀꯩꯅꯣꯁꯤ ꯁꯤꯔꯒ ꯂꯩꯔꯝꯃꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯐꯤ ꯃꯔꯣꯟ ꯍꯥꯏꯗꯤ ꯃꯊꯛꯇ ꯃꯥꯅ ꯁꯦꯠꯄꯒꯤ ꯐꯨꯔꯤꯠ ꯀꯩꯀꯩ ꯌꯥꯎꯔꯝꯃꯤꯁꯦ ꯂꯣꯗꯔꯁꯅ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯄꯗ ꯍꯥꯏꯕꯗꯨꯒꯤ ꯀꯩꯅꯣꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯌꯦꯕ ꯃꯥꯟꯅꯕꯁꯤꯗ ꯃꯣꯏꯅ ꯂꯣꯗꯔꯁꯇꯣ ꯀꯧꯔꯒ ꯑꯝꯇꯪ ꯍꯪꯁꯤ ꯈꯣꯠꯁꯤ ꯀꯩꯒꯤꯅꯣꯗ ꯁꯤꯁꯦ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛꯇꯣ ꯃꯃꯥꯏꯗꯣ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗ꯭ꯔꯦꯅ ꯇꯧꯕꯗꯒꯤ ꯄꯨꯂꯤꯁꯅ ꯂꯣꯗꯔꯁꯁꯦ ꯀꯧꯔꯒ ꯂꯣꯗꯔꯁꯁꯦ ꯂꯥꯛꯑꯒ ꯂꯣꯗꯔꯁꯤꯅ ꯂꯥꯞꯅ ꯌꯦꯡꯕꯗꯒꯤ मादे वांधारेबा त उबदगी माजे कप्पगा लाउरगा मसाजे लोइनमक पथगरे माना क्रिस्टियन एना कौरगा माजे कप्पा होगरे मामादुना दुम आइडेंटिफाई क तंगमे मामा मचादुगी मामा याउद्रगसु मचानुपीनी हाबिदो मसादो मा खंगिने अदुगा मामाना ब्रेसलेट अमा पीको मागी ब्रेसलेट अमा गिफ्ट तौबिबम लेनि मा अदुम सिरा चटपा अदुगी ब्रेसलेट सु याउलरमे अदु उबदगी माना मचानुपीनी ना खंगे जस्ट नोंगमा खक्ता माय मनाक्ता हेल्दी ओइना नोक्तन लेरबा मचानुपीनी नोंगालगा हेक्ता फिबम अमदा लेरमे माय मपुनसिजे हाइति माजे पुरा डेवास्टेटेड ओरे मागी लाइफ तो वर्स्ट ओन गरेबा अदेगी माना कप्पगा आइगी इचादा सुमाइना तौरिसे सी जस्टिस पियो ना माना लाउरगा पुलिस द कप्पे माजे पुलिस सिंग उपाय लेदरे अदेगी मोइना कनोगी मोइगी बुने कनो एम्बुलेंस कवरे खोले दुगा क्रिस्टियन गी बॉडी जे थंगलगा ऑटोप्सी ने हना हॉस्पिटल द पुगरे अदेगी पुलिस ना नकन अमदा इन्वेस्टिगेशन नम चाउन लॉन्च तौरे अदु ऑटोप्सी लाए दुगा ऑटोप्सी गी रिजल्ट्स दा लामिसे करी नो मन रिवील तौरिसे माना सीबसे माना मांगिबा नुमितसे मार्च की तांग तरा गी पुंग तरे तैना निपान बुकी मनुंगसिदा मासे सिरमदोइनी मागी मना अमा इन हाइदो मागी येट की मना नाम अमा कक्थत खरे अदुगा मासे रेप सु तोरमे मागी प्राइवेट एरिया दा ई खरा थोमे अदेगा यामना ग्रुसम ओइबा पोता 27 टाइम्स थिल्लेबा थांगना कनोम थिल्लगा अमन मंगक समद साइना म लेनबगी लेरमे अदुगा मागी विंग पाइप अदगी मागी मरई अदु सिंदुजु अमत्ता यावरमदरे
ngasai adagi gruesome oiba yam thina brutal oiba mawongda crime tawrambadagi ekta kano je moigi Philippines da widespread mayam je sigi news spread tawgrani aduga mayam jingjina takhoi kano tawdo outrageous hinmandana internet ki kari dagi khangdana international attention ga laktoini adagi local gi mi singjina uproar tawtoini ko hai magi maming jina it's a symbol of violence adi asigi violence bo tawji kan justice piu thuna mi hatpa phawan the Philippine gi moi ji area se no wall bo yawrabani world yaw du to khro yam na brutal oi gi haibasida Christian Lee gi murder case haina internet sida thibase 2019 magi sibaki timing sida government na ban tawri police na request tawraga haibade adokki matik out haidi outcry lakpa adokki matik mayam gi kanu haitare ne kari widespread kanu lak mayam gi condemn tawbagi lakpa khotpa sida police handle tawba ngamdana moi internet ka je crash tawri ne ba Philippine gi arudana moi sida ban taw thamgare du gi search to yaroena ade moi community singina street banner mayam ga pairaga okano khoi rally ga organize tawrani adagi bikes mayam ga thawraga khotlaga protest taw haitare mai gi brutality do yam pain de khote mi hatpa yam thuna phau kholona adagi di kano sina moina reward ka supi do ni ko reward se 2 million pesos ai moi gi Christian gi ado akoi gi Indian rupees adi 28 crores mo oidoira khangde daina oidong male aduga sigi matang da bo any clue pirba solve tawga sigi paisa se pini na dumaina moi government na ga lautho e du matamda huzigi kano du gi mayor haitare ne adogi duga Philippine gi moi du gi leader sing jina lautho toine moi Christian gi family gi sing moi Christian gi family se interview lawe sida mama sida hangma sida mama na hai kari kanana kari dobagi adumaina adu thina yam thina brutal loina ai ichanupi da attack tawdoino ai khangde akoi sidi yam thina lairaba imung ni akoi ne ekta luxury oidana khotana mi gi duda donggang tawu sinate mina jo paisa gi damakta da akoi gi imung da tawu tawnote adu Christian ni mana mama na bi circle su khara khatani laidije mana tinaba aduduna magi enemy di amata lairoi kanana tawino ai ju kana da khai moina suspect laibra khopra hangba moina suspect kana mukta laiti khote magi ka dobagi sahi tra trok suri ban pi macha da kana gi enemy oidoino magi do ai ju kana no khangre dawdagi police ju clue umta khangre ba karai dagi thiga toino na do ekta mayam jina police na ka dobaino huji phoba mi hat pa phadri se na takmane dagi sumna kanda mama pa na clue umta pi dabne police bokto da moi ju frustration chare ba di karamaina kana bokta suspect laitana karamaina moi ju sibu ko mai tawduino khotoino ai mai phaduino na moi makong aure police na dik tawrak hadi moina khara hena thijan humjale khara hena dik tawrakanda di suspect ama phange suspect se Christian Lee gi mayum gi manakta leiba nupani aduga magi maming sina Jonas Martel Biono ko nupa ma khange sigi nupa se ka tobai suspect oino habada mana mama angda kano mataw ma se ha kano tawbagi 62 years old suba farmer ama mana hat pajani moi gi dano hariba area sida hat pa se Christian gi hat pa se yam thina similar oiba mazu sigi nupa je for some conflict laina bagi sigi hanu ba se hatoga masa khangdana bane haina mamai do mana sagairaga langthokibagi adugi case laibuda yamna manabaduda hojiki nupa je oina police na de mayam gi pressure si henmandana ma se phadoini pharaga ma se question widi pahong hong bisda mana haiji ai di Christian do kana no khangdi sini ubu udari aduga ai gi de nongda ju part su cross ona de khote ai isa ai di ai amuk hana noina mu sai gi nupa amado ma je haina jail la leuraga thogla aga leiba nupa ne ba ai da amuk hana modu nupa aina tawgiba crime do gi amuk phaba lai se kai gi no ai khaloi ai Christian di aina tawbnate ai khangde mana dum ignore haidi mana dum deny tawraga lei adai moina jiki nupa ji phudare phajana police na haidi allegedly ko haibe de ali bhai moina mana phuina haibani police ni phuina kai su puthora roi to allegedly mana aina police na tina phutatna torture tawre moi gi third degree torture tawduna khotna tawbasi mana adum deny tawlereba ai sungyaw yawde ai Christian do ai kanana bu khangde ai maga masa ai maga haina lambi part pu cross songna drina dum mana deny tawleibadagi adagi evidence su yawdabdagi di upai laitadana ziki nupa se Jonas se moina mu thadone adi kamaina mi do kano proof yaudana ekta wadu su moina confess ongna bane na phutatna torture tawro bane ma dum deny tawlere adoduna upai dana dum release tawre
ade police ing ju atopa kana da amu chalaga suspect or doino kana amu phar doino na khang dagi case higher lai dagi ta moi Philippines gi kano sida outrageous oiba mayam gi outcry adoga police ki incompetence hai tare ne haidi mathau do ngam da ba khota ba noi ka do bai no resign taw kholo do ta one ta mayam gi outcry lai dagi moi gi special task force ama se me Christian Lee gi murder case ki adoga detective sing phau mayam je kauraga moina group ama team ama se mani moi aham ji team jingjina kano tawri se mana mangi bagi numit se sijina church tagina mai mayum ki area sigi CCTV mayam je loina mak collect tawre footage mayam je collect tawraga moina yeng masida clue phang doine sigi clue sigi matung ina moina case tam tam na mu chatha bhorok doine ba sai gi CCTV gi footage da Christian je moi gi nupa magi companion hai tare ne nupa amaga jiki nungdang ra chatmina ba uiba mana mangi ba nungdam mai timing size da adoga mana chatli se yamna freely adi nupa je masakhang bagi type da yamna nupa do na ga hekta dhamka toro chapana ta ba ki thukkirum na ta ba yamna khangna bai type da yam comfortably mana chatpu ui adoga police na su uri je moyani je khangna bagi type da adu maina ui ubadagi police na adudi magi atopa mai personal life ta kai kai leibano khopano hangjena Chris kano gi Lorders ki imung moi da mohale halaga an moina mo hange haidi Christian gi sumaina magi boyfriend laibra khopra maga khangna ba khopa laibra ado to busta Christian gi mache Rosalind sina mana hai magi mado Facebook account ma hang bane khotpane ado duga mache ji ki number se backup ki oina kai gumba hai mina hack tawrasu natraga passport kai password gumba change onglinga ka su hana secondary on lay atu da changa ga yeng si ko si dagi moina mamana ba to basing hang bada mai gi boyfriend am lay John ko ba ma lay bini khopani sini aduga hang badagi maina mache sina number si pire pibedagi policing do mai gi Facebook account sida changbangam me changaga kana ga wari sanai khole na moi thigat phole moi gi magi Facebook ki account sida login tawraga yeng masida chat history message moi gi chat ki history sida distinct oiba account ani ga mase wari am toin sanai amazina CG Dias ko ba ama aduga amazina magi boyfriend se John se siga yam toina wari sanabagi ama ka hai mayam dagi hena khara unique oiba adu mai thenare police na ada moina ahamba suspect se John je oina suspect tore magi boyfriend se kai gino habeda moi Facebook ki messenger gi matung ina moi se February gi tang kun gani panda broke up tokre adi moi ani su kainare Christine ga John ga se aduga Christine aduga moi gi chat to gi matung ina di Christine na oina kaina bazani John se aduga John sina mangonda sumaina kaina je khosi haibagi he was not happy mana phana koina ha ga hanjana je khoche du to da to bagi adegi mana khara dum chaiba khotbagi message gumba ju khara phangaga message khara madi mana ju Christine si ga phange haibagi nongan bada message khara delete to bagi lerami haidi this message was deleted on this day na yam dum idana adugum do phangmadagi main suspect se John je oibadagi John se mayum da ma je phaba lak toini ada thong thin basida John noina hangtorakpadagi John na imung da changaga John gi mama leram ko pasida sumaina Christian gi li kanogi mai murder gi suspect oina John je pharani khoni habidagi John gi mama sina pura kaino tawre bai de saur kholaga kaino ai sibo ai gi chana ka dobagi hatuino khotoino kai gu mama na mi ro haramaga di ma chiroi dra sidaida ma bu masana ne thong hangaga leise adoga ma di yumdu dum lei kholi na dumaina tawre tawrakpadagi mu mama moi mung je mu mathang oina moina policing sina interrogation tawba haurani adi questioning tawba haure ada police na khali jega sai gi CJ dia se John na haidi kano tawra mai atopa account sa tawraga Christine da kano tawbagi ma kaina bagi revenge tawbagi catfishing tawbane na khalle catfishing hai je mayam na catfishing hadi hanu banaga anganga saraga account ka tawraga nupi macha jingda friend request ma thaba or nupi ahan naga hanubi naga pakhang macha jingdaga kano saraga or scammer hai tare ne dugum do catfishing ka we di ni nupi macha pakhang macha ka lu tawba duga relation tagdogi di real oidaba mi hai tare ne moina kananom gi avatar or kananom gi sini ka hajina ba fake account tawba mi sing je catfishing kaungne adumaina ne moi je khangare aduga mama sina hangbada mama sina hai je Christian mangi ba tang tara gi numit di whole day do machanu pa do mayum da lei
mai mayum gi seng ba khot pa mama na pakhon ngon khara tharwi thawraga ma hale halaga chaksaraga ma nga hang nung din tumuraga pung taru ke dai da hagolaga mama na singa basketball sanarui aduga noina thajadraga su mai ma ga sai gi basketball sanaruba mama na sing do noi da hango kholon tawdagi police na phare na sai gi basketball gi sanaba mai mama na sing da hangba sida haira ba hoi chumme ma akhoi adugi nungdang kanu dadi mai khoi basketball pung tare po basketball sanai kholi na khume aduga zone gi mayambam lei mayamba sinu jo haije Christian do ma phajana di khangde just maga fling oina tawbani mai manau nu paga mai manau nu pa di nupi atopa adum haidi tha ma koina ramaga adum ama mukaina ba aduga just mani commitment tawde one nupa ma di nupi ma da ma stick tawde khote aduga Christian was just nobody haidi mana aduduna Christian na kainare hena mana sauraga adugumba revenge lawani habdai thajade khote ma di nupa hadi nupi ama mukoi hai kano tawdabdo commitment bi da nupa ne adugi su main reason dagi mu yani kaina boirangani khotpane adu maina haire hairaga zo according to the chat record haidi mana mayambadu na manau nupa haidi mayambadu na mai manau nupa do safe tawna bane na nganga boy oiraga su moi ngasai gi Facebook ta moi gi chatting gi kano history jing do loina mak cyber crime de pukhala adi delete tawa post ju loina mak pa bangam doini para kan di it seems as if John jina Christian da yam saubudo haidi kaina bagi nang sumaina ingonda usita ba khota ba tongna bagi dagi mana khara nupi da khara thina chai ba khot bagi dugumba mayam yawram banina adum upare te John jamu dum phare custody da dum thamme police na ngasai John gi ka da sangaga moi mai ka do check nung to basida CCTV da ngasai ugi ba Christian da chamina ba nupa ma chamina gi bagi mai mapi do aduga haiphet mana base John gi kaas da lerame dai magi phone du crack chat lerame ada police na claim tawrisina moi ani khana badu da phone je da crack taw boirangani na adumaina khalaga le police de adagi John gi managan sida khujin gi mark oi injury khara su lerame police na phaba matamda aduna John si dum aidi moi ani struggle tawnaraga mana overcome tawraga Christian je hatpani haibagi dum laigare upai leitre aduga public outcry hekta John ji matang ji da extreme black haidi backlash laiba public na ekta maji chahi tra truk ne adubu sumaina crime tawba sumaina mi hat ma tawba madu di akan madan di pi gadam ne khogadam ne outcry je ta aroi bi da mayam jing jina John gi mayung je nung thomjan dana khotna tawre police na questioning tawba sida ma jina dum deny tawba dagi extreme torture allegedly amuka extreme torture sizinaraga mase phudha ta phu bazida adagi maina ga chinghalaga tawbase haibadi nang confess tawro aduga mayam haije chahi tra truk suba nupa macha sinadi mathanda hatloi mami amma natraga mami ani gi mating tawraga haina Christian je hat porangani aduduna loina mak phawsine ba aduduna police ju hekta mayam gi pressure jin henmandana nupa si John je phudatna dagi torture extreme torture tawdo mana confess tawdo to confess tawdo bida mase adum haidi deny tawraga lei aina nate na John ni dum deny tawlei aduga lapu gi adai gi mayor amalei mayor sina pas rada kawe masina aduda hairise crime do nupa ama khakta dangni aidi angang ama khakta di kaino jamthina brutal oibani na ama khakta taina yaroi aduna police sing sida haise noina sigi case thuna ma mi sing moi gi magi kari hatare ne crime dominary ba magi accomplice do phadraga di noi loina mak fire tawroni haidi noi loina mak suspend tawrani na dumaina akan ba kanu lakhare adai moina policing si ju adugi haidi tham manung solve tawdadi loina mak kanu tawr suspense tawrani hairu budagi di na John je otla bazani ot padagi John sina confess tawraga magi sign nung to hole ta hon base ahamadadi moina yadre lawyer sing moina court ta moina submit taw matam ja court na reject tawre ahamada John je minor oiraga di moina integration taw matam da magi legal guardian ama yaudi a lawyer or magi parents magi parents su yaudana magi lawyer yaudana confession tawbanina noina confess tawraga ma sign tawhon banina court ta khotpe yaroi magi lawyer yawra kanda confess tawgadabane na daina court sina reject tawre police na moi press release tawre haidi John na mathana tawbani mi atopam ta yaude ma mathanda mana revenge lawbagi makada hatpani na adumaina
press release tawre adugi release tawbasida ngasai Silawan gi family haidale Lodras ka Christian gi moi family singne aduga moi mayor ga ke leiba singduna laudre public na su law yadre hai moi angang ido angang chahi 13 suba angang amna suma thanda suki oiba heinous crime sumaina tawbase hauna de magi soidana mi my partner yarongani partner da zu phau hana hanjana mama sina mana hosiki partner se loina mak phadri phoba mai macha no pido mana phumu hena mok da gi law yadre adu law yadabadagi hena public ki moi gi pressure je police la e laga dagi police ju tabong khangdre dagi mai gi trial haure kano gi John gi ada John jina amu mai ngana confession do auro mai gi brutally ma je torture tawbadagi adumaina tawbani khotpani na haire dagi mai sai sign do gi pa confession do court na yadre ai sunya ya roi na lawyer na traga mai parents yaur kanda mai si confession je muk taw hamatan dadi John jina ju confess awa yadre yadabadagi upai leitadana kanambo atopa zoom ta leitrabanina case asengmadi police na March ki tang time panda close ore hena thopane ado amu hanamu open tawdore kaigno da court ne yadabadagi adagi John ju confession magi do retract tawdagi ma se proof su yaudabane khotpane just magi managanda dodi sanaru kholob da sokum be ai duga phurit mana lipadodi nungdangi CCTV di dum mana phurit angog dum yaubani na oiramgani khotkani hard proof leitabado adodana John je thadore police tagi haidi mai kano de custody de thadore adai case pura zero ko sakhre John je thadokhiba matung dagi di kanambo kano leitre kana di suspect amata leitre ba karai dagi thidoi no moi se gyanam tadre aduga Lodras na ju machano pi gi hakchang do justice phangri bok lawroi haina dum mok thamge Lodras ki lawyer sing jina theme haidi koi kanna hona gani khotkani akone lawdaba evidence kari kra loina mag sample nungpal loina lawraga leire nang nachanu pi je phumdragadi mado haidi rest to busungam maroi magi atma do asibagi kano da realm da changba sungam ngamoroi kholoroi do dana nang nachanu pi su khalaga noi su khalaga Lodras kano se Christian je kano phumbi rasi khotla se na tawraga uchina china mamagi against the wish tang kun maris da March tang kun maris da Silawan se moi adugi kano da grave kano da cemetery da phumani adubu yamna ngakpagi case ama twist haitare ne police de dum investigation de dum lon dum tawraga mohong pong toknaraga leine adubu April ki tang mapan sida police sing jida yamna ngakpa pot ama thoktoine April ki tang mapan sida police phone tawraga mana Christian Japan hatne haina mana confessor oktoine phone sida adugo jiki nupa se kanano habda Renato Payupan Lenas kawe mai maming ma se sahi 42 years old sure aduga masigi nupa se kanano had long line of koi crime tawbagi koi hi kano do shit kai rap shit yam leiba nupa oi lerame the crime aduga Renato je kanano habda ngasai Christian gi mama na magi bangban ba numit mana hamba tagi pau ama smaina moi mayu manakta lupa ma smaina lei drug dealing tawba weapon lei ba khopa tawba haiba nupa do adu nupa du ne ba ziki Renata se aduga ma sina kamain tawge haiba sida police na ma se phari basina kanu gi phaba drug dealing ga weapon nongmai pairam bagi phaba pharaga moi gi press conference ki April ki tang mapan sida mayam population na puthoga magi saina drug dealing gi du gi na conference da live sida mana hairaba aina hoi ai drug dealing tawi ai nongmai lei aduga aina crime amusu tawi nene tawriba crime sina Christian Lee Silawan do aina hat pani na mayam sida live sida mana ta haidora mana daina hairak pasida news tagi police tagi leiba mi singje loina mak shock jab do they were like surprised they were baffled haidi sumna kanda drug dealing gi nongmai gi ne na tower lere sumna na Silawan gi case na kana muk tok dabagi public outcry leringa sida sungsam sanam da nupa sina confess ori ini haidi aina heart panena adagi police na kodak moi press conference ge thingjalle loisalaga nupa je pusalaga interrogation tawre tawbasida mana lirei se maje Facebook ta changa ga catfishing am tawena haiba madi nupa topai mi topai gi photo gi teenager gi photo huralaga to perfect account da mane sini na saraga nupi shabi machajing nupi machajing changa ga mana friend request au ba khonu ba de ma se sini ka hai ba I catfishing se everything says catfishing go ad mana tawi kholi tawi sini Facebook da aduda Christian Lee kanu jana Christian gi time kanu sida mai gi thogok sina Christian jeno ina act tor pone ban pa se
mana nupa se na cute oiba yamna ma se duma tamda John siga mabaining ki khanabagi marakta khaga le rapazani lara ingai chida Christina add tawrapane Etauraga Madunupi Mazamana Etauramina Harara accept or Etauraga when is a Wari Sana Bahore. Wari Sana was some house, the Moris Tamtamna feeling Kagalak Bahonare and the Kanota Quagi text message Tanaba, chatting Toba, Doga Poto Nundu Tabaze, Christina Tabas, Namasaga, sing Poto Taba, Adoganu Pasan Tarapazana, Sai Huran, the Migi Kanoda, Internet Huran, Poto Mem, the Taraga, Tauraga, Christians is a doom palm Bahore. Nupado masak fajarabina cute oiba caring oi aduga yamna hadi magi John gi nupa John duga manade John sin antina possessive oiba or dem care so oiba adain tawre degi moini su nupi ma koiner bai khanara pagi timing oi khole kai wari ge se Christian jina nupa se roni li dune ba taina ado moi akhoi ni kainare khole kainaga aduga ziki nupa sina Renato sina wari sari gi ma se Christian obsessed oiba hore Magi youthful oibi jaitra tukta phagalak inkhalak pagi phajaba youthful oiba adugi mam mas obsessed oiraga adegi magi boyfriend gi mas jealousy ga phauraga mana di hedi nupi se photo tharo khoru kainaga adugumba jajat gi mathung marum khangda photo tharo khoru tawse Christian di mana yadam sane da mana nong unasi unaraga wari sanasi khotsena da Christian di unase ne am haibase nupasina sunya yadab do hedi ma di sumna kanda masak thiba jahi ni phum doi suba nupa ne mana side na sungi K-pop ki hero man ba teenager ki angang ki photo omni adumak ne ba kanona su Christian su khali ja daina nupa phasaram ne mana unara se an tawna basida pharena Mars ki tang ni mapan sida ki church ba kano sina Christian lina tawriba mana thabak puri ba church se moi si dai da unna jena haina bazani ado ji ki church ki maming sina Sacred Heart of Jesus Parish Church ko aduga moi ani se nungsinaraba jani online da nungsinarabanina Renata na khalisina ai se mana uba matamda hanu boina uraga su nungsiurabanina aina haiba soidani yagani na maja aduga kaino mara sumna kan obsess oiramne ba madi kano se Christian je magi oining mana loirabane ba ekdun angang pi macha se ubasida aduga mana tangi mapan gisida unaba lakpasida Christian da sai magi CJ Diaz to aini na dumaina hai mana CJ Diaz ne mana saramis CJ Diaz to aini khotpani na tawbasida Christian ji pura madi ngaga madi shock chakraba madi pura heartbroken oiraba haidi kaino nang na di photo tharak pa kholakpa wari chana badadi nang chahi 33 subne hairaga you are an old man na di nang di hanu bane kaino ne tawraga Majina I nangon explain tawge khotki ai nang tasingna nungsi khole Christian tawbasida Christian jina yaraga hekta moije adumaina mana chin raga nang yamna tuku chaba nupani khopane na chairamaga maje mayumda hangi bajani hanbagi nungdang sida sagire na to chele pham chapom khangdreba ai machine nupi macha jima ai phangong tadi kamai dongni je ai saksu uma kanwa su atopa hotel longdela su no hongdre khotre cinema ma su leibane anga nupi macha ama English film leibane ai maming do kai gumba khangagadi ai hapamge ai ine tawro rakanda adaida angang nupi macha se mana mama na chahi 3 gi nupa ma saraga koinara matungda saigi nupa siga una doine una basida nupa je hanu bani khopase u base nupi angang nupi macha do chahi 32 su nupi mjane mana nupa se pamu bagi idi yaraga lawraga moi ani hotel le mina gi cinema am le ni ma so adugi asha taw bai tare ne hadi Christian duna nungsirabani na mai ma jo hanuraga suma sak thiraga su nungsiba sti loina mak kaisu kai duna man haibi yarani khanbado yarak taw de ma the hale matha sa thamoi kara hale ma su Christian do mai oi phangaroina aduga ma jina hingtum da kai dogji ge na khalaga nong alaga mu ajiki tang tara numai jing ni mesida mana ngairaga leire Christina thabok flopasida ngairam badegi moini se mari fajan tongnare aidi Christina ai nang wa amona wari san ningre kotre nang adu nang hanu bane khotpani aidi aina nungsi nu pa do mana de kotre tongnara basida nu pa sam them sani ai phare hai lale khole phare nang at least ai nang nayum buk tadi ai walk torga ai wari ma cham tang sana jem tang cham thokna je wari sana raga yani khotni tawsida Christian se hamada ma se yaram da bado ma phare na haraga se mamana ba magi balu chamina ruba rainduna barum changkhiba areas ne ba jiki CJ Diaz Renato jina la aga nupi so wari saije adu phare haraga adugi chamina badagi sum chamina na nupi sina amu hana wari sana roi khoi se ha ma sauning dana nupi sida masa pai ru jani pai ru badagi kanu sina Christian jina saur ku pang tharak badagi ma si drug su saraga lai hai
aduduna sarapodi ma se songning mandana nupi do mana so chingaga adugi kano da vacant lot da puraga nupi se rape tawbani rape tawraga thangna katina thinbani hai mana hai bise katina kuntai rak thilaga mangak sang su thilaga hatlaga masak se khangdana bane mana topa hamba crime ma tagi smaina masak khangdana ba mamai sagai do dai tawbudagi aina katina mamai do loi mak sagai raga puraga chatle aina mamai sagai bdune mai gi wing pipe ne mai marai ne mana do ne pura chatle aduduga kano da mongsong amada langsalamena adumaina confess sorry mana crime to matam za to pakana mo yaude mama thandana tawbani khotpani na adumai haire duga ma kano sina police na hangbada nang na hangai confess tawdri sina kari gino khopna hangbada maju phana kuina lolambane ado magi conscience tuna yaraktabadagi teyang mi da to loraga mai conscience na yaraktabadagi mana to pa crime am tawle crime tawbadagi pai ma singamakta mai thamoi jina puba ngamakta confess tawbani na adumaina khume mana mamai sagai bisi nang na kamai tamino khole no nang hanadi ki butcher oibra khopra police na hangbasta ren ta na khuma ise mana mamai sagai base social media site FB adagi YouTube aduga momo challenge sai ai momo challenge se kaino khangdre momo challenge ki video dagi halom learn tawraga aduga dumaina tawbani na khume but mayam na kai kuma video momo challenge video khangadi comment e biramo ai kaino khangde yeng basu ki jai ai yeng dire mana pami se Christian dagi forgiveness my spirit dagi my atma dagi forgiveness amusung Silawan gi family dagi ma forgiveness pame adoraga di mangonda my atma do shanti phangni kaina du minus mayam da haire dumana confession tawre khole adoraga su kitang loophole amdi layeba masagi public sing sina confused oise moina CCTV da yengba nupa sigi bill siga oziki renata gi bill siga yam thinkhenai ko mai masam hobagi density amasung kano gi na tagi masam sina tangli dumaina to haidi masam do hanubagi masam hai dare ne adumana to wi simana de khote ado moina smaina jum police na hai ma do anha sana bo hona bada wig nung upsalaga makeup tawsalaga ado nupa ju khara pi ado dana mana sai teenager do sana bo hona bada ado gumba chelam gani ado na ne hai adoga autopsy gi result na hai se Christian gi mamai se koi yam precisely yam na haiba mi mana kap pdong to hi thangum mamna ado ngasai rana tana hai duna scissor na katina kapani hai ado kaptri ngai da mamai sida acid haijaleba acid sidi sungpan pandre rana ta confession sida man acid se na ka e haibe sungau yaude ado autopsy dadi acid na han haijala matungda mamai do petharak paduda thangna len bani na hai ado amaduna di ma do dum hato oraga mana mamai do katina len that pani hai ai kano sida confession sida loophole mayam haidi ahu mayam leire gyame na ma chan chana da ba malaye adu raga su mana confess ora bani na ngasai digi pha da ba masana media ra thoglaga ina hat pani haire de police su ngasai gi mayam na case solve tok do gi toram bani do mayam media gi confusion amasung outrages mayam adagi kano sai police ki investigation duna upai do mi kan kana ngre thri mana ma mathana tawbani na haire dagi hana su nupa je crime khoi gi criminal oram bani na magi rap shit yam chong lei bani na dum upai den dum thajare aduga ma sadaina convict tawre ma se mi hat pagi convict tawraga life in prison pi basida Philippines da mayam jing yadreba death penalty piona death sentence piona aduga matam de kano je Philippines da death sentence leram deko moi gi sumata gi saina hat pa crime dong bagi se murder gi se life in kano ne life da oina pusi super jail da lai bagi piram bane adubu Christian gi matang se gi di mayam je moi gi parliament da law je change tok gi almost change tok ro bane haidi smaina death sentence pi baina adubu noma renata je mathanda thauria laga siraga lairame mana sibasina May gi tang kunwari 2019 jidane mathanda sijarami se adana play haide aduga lor mutung ma sigi mutung dagi di case adum close tawre adum ayam kai khange renata na hatpa manbra or atopa mi yaung do manbra or jona harira natraga kana atopa hatpa mani kai ginoda yamna confusingly yamna pain dana lotion giba mama da sung pain gi mama na di mi ama khangni hai jisma sunga yaning de ba dina thana lone confess orabnina they have to swallow the bitter pill haido akha bhi dak to yo chan bata bani na mayam sai da iwari solution jarage mayam na iwari sinu ngara ga di like to biyo share to biyo subscribe to biyo mathang iwari do thena hajiko